Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. Kakching Foundation amasung Image TV Kakching anina punna kusamnaraga sinjaduna lakliba municipal council election ga mari lenana candidates sing unajabagi program ki makha sa third point na hoji akoi Image TV studio election embassy independent mire ward number 9 ki Kumari Mangambam Sarguni Devi Sarguni bu hanu tatra moksari Sarguni ida ahanbada aina mayamda sakawda tapina nexinjari Ayimi Kumari Mangambam Sarguni Devi Kakching Mayalaka ward number 9 da lejabani ai hana lechariba aigi mere the independent mere mi anduga aigi simolna white ni anduga moti pa malkani anduga say number 1 ne ahanbada aina akoi Sarguni dagi khamjani ngibsi party among Makada Midep Poitana, Isai Donda, independent Midep Amoy so for Manung Wakalo Malay Muni Hariba. See what the Wakam Ratambi. Sumit Amana Hangbi or Hansen. Isama Yamna IN behind the Congress key, Indian National Congress key, Yamna Hat, Wakarama was a Venice social, Wakarama Yamna, Hokiba, Tamani Pagi. Honorable MLA, Ningwena, Servant Hawaii Sursun Singna, House of the Puri Bakway and City, Pinevasiki, Akanba Wakrani. Ado Aina Kari Namata, independent minute or the song Tosa given no have a gimerani. Akoy, Honorable MLA, I could say, I take another one a handmada, I call Mirabani. Ado Mahana Aina, Markimana Tamaga, Higabenas of a sister Hima Palsure, Adoa, Housie. Mahana Pibiba, Indian National Congress ki Merevasi, Mahana never say Mariba or Mapung Padre Adumba, candidate Amani, Adu Kari Karam Toroga Mahana, and over candidates that Mahana Hena, Palma Mu with the Piki no Hava, Maki Wakalo Dudi, Ehana, Yamnamuna, Tigasa Dragasu, a Hanaki, a Koy in the Piki Kotasi Tarvanina, 1 number 9 Merevasi, a Hapo and View, Haina. Ayana Hanana Mona Hydra Matamna, Mana Kumi, Nakogi, Wardki, Kamitina, Yaragadi, Nambus Holagadi, so then I'm the Ketu, Pangaya, do I wonder the Madugi or Wakalondo, Agidi, Regi Kamitina Yavamina, at Aigi Mirep Oigani, Aina, Nakoani Matakana was Missang Sangan Tower Hana, Hana on the topic. Otherwise, my Tikesitana Madagi, Equanisi, Ekaina, Marida. Mipanzi committee Mipampambada and committee na I was Pivang Andre, I was Pivang Andre, otherwise party of a block, Congress committee Kakching da Tagala, Tagala Matangsida. Equally, Tanazava tickets in the Pita and Natagan Pata and coming in among the gate, Tanazavani and the book. The Pita, Hivagi head, Doctor of Miki no ambassador, block committee, unique committee, and easy meeting Tawani, Adua, if a warrior na whatever with any Hina. Meeting Ziko Matamda, I would tapir there, Adabu, tapir Dragasu Aina. Meeting Malay have a sea Kangada Aina. Meeting Sikama Pamda Koyi, Unisi and Inina, putting number 30 Amasung 14 the Tawadra, Natraga, 13 the Tawadra, Hida Damata, Akoigi, Unique Committee, members in Navasai, Matamda Koigi, Walasigi, putting number 14, City Y, Asausinagi, Imda, meeting Sitawani Haina. Me and a Makoy the Hammer that I in Sunday. Ado, I should celibacy meeting on my letter, I get a Mata Equani, never Levanina. I want to come and preview. I will buy a Tata Yinaga Amazon in a party get a Maquina, hard walking thousand passy in Villa preview. Hina is a high day at Japani. Matamada di Akoigi, Hosi. Indian is Nankangaski, Kuwaki, the Matapi, the candidates na Masisi Puri, Vanamiti, Highway Tomasi, which in the letter me. The Yasutais am no Itana, Laga in a Hokogi,
ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯆꯧꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯖꯩ ꯇꯥꯃꯣ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤ ꯑꯩꯒꯤꯁꯨ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯑꯉꯝꯕ ꯀꯔꯤ ꯑꯩꯕꯨ ꯄꯨꯖꯔꯛꯎ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯃꯤꯡꯁꯤ ꯀꯤꯔꯇꯤꯃꯌꯨꯝ ꯑꯣꯡꯕꯤꯔꯗꯥꯃꯅꯤ ꯗꯦꯕꯤꯅꯤ ꯃꯥꯒꯤ ꯍꯁꯕꯦꯟꯅ ꯀꯤꯔꯇꯤꯃꯌꯨꯝ ꯔꯥꯃꯦꯁꯣꯔ ꯁꯤꯡꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯐꯥꯏꯅꯥꯟꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡꯁꯤꯒꯤ ꯆꯪꯒꯗꯕ ꯈꯣꯔꯁꯁꯤꯡ ꯔꯥꯃꯦꯁꯣꯔꯅ ꯁ꯭ꯔꯤ ꯔꯥꯃꯦꯁꯣꯔꯅ ꯂꯣꯏꯅꯃꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯧꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯋꯥꯏ ꯁꯃꯥꯗꯦꯕꯤ ꯍꯥꯟꯅꯒꯤꯅ ꯃꯦꯝꯕꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ ꯑꯗꯒꯤ ꯑꯩꯁꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯇꯥꯖꯧ ꯑꯆꯧꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯖꯩ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯕꯣꯠꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯅ ꯅꯪꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟꯁꯨ ꯆꯥꯗꯦ ꯑꯗꯨꯒ ꯕꯦꯀꯤꯡꯁꯨ ꯐꯠꯇꯦ ꯅꯪꯒꯤ ꯅꯕꯨꯡ ꯅꯨꯄꯥꯁꯤꯡꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯪ ꯄꯣꯊꯥꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯤ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯄꯥꯔꯇꯤꯒꯤꯗꯃꯛ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯡꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅꯗꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯃꯥꯡꯊꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯇꯦꯖꯤꯂꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯎꯅꯔꯕꯟ MLA ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯃꯁꯥꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯁꯣꯏꯕꯁꯤꯗ ꯃꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤꯅꯤ ꯈꯪꯗ꯭ꯔꯦ ꯀꯩꯅꯦ ꯃꯍꯥꯛꯅ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯋꯥꯀꯔ ꯑꯣꯏꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯂꯥꯏꯔꯩ ꯑꯗꯨꯒ ꯅꯪ ꯋꯥꯀꯔ ꯑꯣꯏꯕ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕꯤꯗ꯭ꯔꯒ ꯉꯁꯤꯅ ꯑꯩꯕꯨꯗꯤ ꯐꯩ ꯍꯥꯏ ꯃꯣꯏꯅ ꯅꯪꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯏꯃꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯋꯥꯠꯄꯅꯤꯅ ꯑꯩꯕꯨ ꯇꯤꯀꯦꯠ ꯄꯤꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯃꯛꯇꯤ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜꯁꯤ ꯚꯣꯠ ꯂꯦꯞꯄꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯄꯩꯁꯥ ꯄꯤꯕꯗ ꯊꯥꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯨꯝ ꯑꯃ ꯇꯧꯏ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯖꯔꯦ ꯃꯁꯤꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯃ ꯑꯣꯏꯅ ꯆꯣꯡꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩ ꯈꯪꯖꯔꯦ ꯑꯗꯨ ꯃꯁꯤꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯂꯦꯞꯄꯒꯅꯤ ꯍꯧꯖꯤꯛ ꯂꯦꯞꯄꯁꯤꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯋꯥꯔꯗꯁꯤꯗ ꯃꯃꯥꯡꯗ ꯀꯥꯈꯤꯕꯁꯤꯡꯅ ꯇꯧꯔꯝꯕꯁꯤꯡ ꯁꯤꯒꯤ ꯄꯦꯟꯗꯕ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯕꯤꯕꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯁꯨꯛ ꯀꯨꯏꯅ ꯄꯥꯔꯇꯤꯅ ꯁꯧꯒꯠꯄꯤꯗ꯭ꯔꯒꯗꯤ ꯐꯔꯦ ꯑꯩ ꯏꯁꯥꯃꯛꯅ ꯍꯥꯏ ꯑꯩꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯗꯁꯨ ꯍꯥꯏ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕ ꯑꯩ ꯋꯥꯔꯗꯁꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯑꯩ ꯑꯣꯏꯔꯅꯤ ꯑꯩꯕꯨ ꯄꯥꯔꯇꯤ ꯊꯋꯥꯏꯕꯤꯁꯨ ꯇꯥꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯦꯌꯔꯁꯤ ꯂꯦꯞꯆꯔꯦ ꯑꯩꯅ ꯂꯦꯞꯆꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯤꯗ ꯍꯣꯏ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯤ ꯑꯗꯨ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯄꯦꯟꯕ ꯄꯦꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯂꯩꯔꯒꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯁꯨ ꯄꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯄꯦꯟꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯍꯥꯏꯖꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯊꯣꯏꯅ ꯀꯃꯦꯟ ꯄꯤꯖꯔꯔꯣꯏ ꯑꯗꯨꯕꯨ ꯋꯥꯔꯗꯁꯤꯗ ꯑꯩꯅ ꯈꯟꯖꯩ ꯅꯨꯄꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕ ꯀꯥꯎꯟꯁꯤꯂꯔꯁꯤꯅ ꯇꯧꯕꯗ ꯂꯣꯏꯁꯤꯜꯍꯧꯗꯕ ꯊꯕꯛꯁꯤꯡ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯧꯁꯤꯟꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯁꯤ ꯄꯩꯁꯥꯁꯤꯗꯪ ꯎꯔꯒ ꯑꯗꯨꯒ ꯄꯩꯁꯥꯁꯤ ꯄꯥꯏꯗꯕ ꯃꯤꯕꯨꯅ ꯅꯝꯊꯍꯟꯅꯤꯡꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯎꯕ ꯃꯌꯥꯝꯁꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯑꯩꯅ ꯇꯁꯦꯡꯅꯃꯛꯇꯤ ꯃꯌꯥꯝꯁꯤꯗ ꯎꯠꯊꯣꯛꯆꯅꯤꯡꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯀꯥꯏꯕꯤꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯁꯤꯡꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯄꯔꯦꯡ 9 ꯈꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯁꯤꯒꯤꯗ ꯂꯩꯔꯤꯕ ꯄꯔꯦꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯤ ꯍꯦꯛ ꯀꯥꯏꯊꯔꯛꯄꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯗꯅ ꯃꯥꯏ ꯄꯥꯛꯇꯅ ꯂꯩꯖꯔꯒꯗꯤ ꯈꯨꯠꯁꯝꯃꯤꯟꯅꯔꯒ ꯑꯗꯨꯒ ꯑꯐ ꯐꯠꯇ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯃꯍꯤꯂꯥꯒꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯋꯨꯃꯦꯟꯁꯤꯡꯒꯤ ꯑꯃꯁꯨꯡ ꯄ꯭ꯂꯁ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯟꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯄꯨꯝꯅꯃꯛꯁꯤ ꯊꯧꯖꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯆꯣꯡꯊꯣꯛꯆꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨꯒ ꯏꯃꯦꯖ ꯇꯤꯚꯤꯅꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯁ꯭ꯄꯣꯟꯁꯔ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯁꯦꯟꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯒ ꯂꯩꯀꯥꯏ ꯋꯥꯔꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯀꯥꯔꯛꯀꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯀꯥꯔꯤꯕ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯃꯥꯒꯤ ꯆꯍꯤ ꯑꯃꯗ ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯆꯍꯤ 3ꯗ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯥꯏꯟꯕꯣꯔꯗꯀꯨꯝꯕ ꯑꯃ ꯄꯣꯁꯇꯔ ꯑꯃ ꯌꯦꯛꯑꯒ ꯊꯦꯠꯅꯅꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯆꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯔꯒꯨꯅꯤꯅ ꯀꯥꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯁꯣꯏꯗ ꯌꯥꯕꯤꯒꯅꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯑꯩꯅ ꯁꯤ ꯄ꯭ꯔꯖꯥꯗ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯍꯟꯕ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯆꯍꯤ ꯑꯃꯁꯤꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯐꯟꯁꯤꯅ ꯗ꯭ꯔꯦꯟꯁꯤꯡꯁꯤ ꯈꯔ ꯄꯤꯛꯃꯜꯂꯦ ꯈꯔ ꯆꯥꯎꯊꯣꯛꯁꯤ ꯍꯥꯏꯁꯤꯔꯥ ꯈꯪꯗꯦ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ
ꯇꯧꯖꯔꯤ ꯄꯣꯠꯁꯤ ꯄꯥꯏꯈꯠꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯁꯤ ꯑꯩꯒꯤ ꯅꯝꯕꯔ 1 ꯊꯃꯣꯏꯅ ꯄꯤꯕꯤꯔꯛꯄ ꯄꯣꯏꯟ 5ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯄꯣꯏꯟꯁꯤ ꯑꯗꯨꯃꯛꯁꯨ ꯑꯩꯅ ꯁꯤꯗ ꯏꯔꯒ ꯄꯣꯏꯟ 5ꯁꯦ ꯑꯩ ꯄꯨꯖꯔꯛꯑꯦꯕꯀꯣ ꯑꯁꯤꯃꯛꯁꯨꯅꯤ ꯑꯩꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯅ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕꯗꯤ ꯉꯝꯖꯗ꯭ꯔꯤ ꯍꯥꯏꯕ ꯄꯔꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯃꯛ ꯌꯧꯖꯗ꯭ꯔꯤ ꯑꯗꯨꯒ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯤ ꯅꯝꯕꯔ 1ꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯕ ꯑꯩꯅ ꯍꯦꯛ ꯀꯥꯖꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯦꯅꯦꯜ ꯂꯩꯍꯧꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯄꯥꯏꯈꯠꯆꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯑꯩꯒꯤ ꯄꯔꯦꯡ ꯑꯩꯅ ꯄꯥꯏꯒꯗꯕ ꯄꯔꯦꯡꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯔꯣꯟ ꯑꯃꯗꯤ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟ ꯐꯤꯃꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯁꯤꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯐꯒꯠꯅꯕꯅ ꯑꯩꯈꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩ ꯈꯟꯅꯖꯔꯒ ꯑꯍꯥꯟꯕꯗ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯄꯣꯏꯟ 5ꯗꯁꯨ ꯊꯃꯣꯏꯅ ꯍꯪꯕꯤꯔꯤꯕꯁꯦ ꯑꯗꯨꯝ ꯏꯖꯔꯒ ꯑꯩ ꯊꯝꯖꯔꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯋꯥꯔꯗꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1 ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯛꯆꯤꯡꯗ ꯑꯁꯦꯡꯕꯒꯤꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯎꯟꯁꯤꯜ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯤ ꯀꯨꯏꯔꯦ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯗꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯁꯦ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡꯁꯤ ꯏꯁꯤꯡ ꯊꯣꯏꯗꯣꯛꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯛꯅꯕ ꯏꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯇꯥꯡꯁꯤꯗꯤ ꯈꯖꯤꯛꯇꯪ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯝꯕ ꯋꯥꯐꯝ ꯊꯝꯕꯤꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛꯅ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯖꯔꯒꯗꯤ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯛꯅꯕꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯊꯕꯛꯇꯁꯨ ꯃꯄꯨꯡ ꯑꯣꯏꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯂꯣꯀꯦꯜ MLAꯒꯤꯁꯨ ꯃꯥꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯥꯟꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯁꯤꯒ ꯄꯨꯟꯅ ꯇꯥꯟꯅꯖꯔꯒ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤ ꯃꯦꯟꯈꯠꯆꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯟꯖꯔꯤ ꯑꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯨꯝ ꯐꯥꯎꯖꯕꯗꯨꯅꯤꯀꯣ ꯑꯩꯁꯨ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯈꯪꯗꯕꯒꯨꯝꯕ ꯑꯩꯒꯤ ꯁꯛꯇꯤꯁꯤ ꯑꯩ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯁꯛꯇꯤꯁꯤ ꯑꯩꯁꯤꯕꯨ ꯃꯤ ꯑꯃꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯃꯗ ꯄꯨꯡꯆꯠ ꯆꯠꯄ ꯃꯥꯟꯕꯒꯨꯝꯕ ꯁꯨꯝ ꯐꯥꯎꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯐꯥꯎꯕꯤ ꯑꯩꯁꯨ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯥꯃꯣꯒꯤ ꯋꯥꯍꯪꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯥꯎꯟꯁꯤꯂꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯕꯁꯤꯗ ꯄ꯭ꯔꯖꯥꯅ ꯑꯩꯉꯣꯟꯗꯁꯨ ꯋꯥꯀꯠꯄ ꯌꯥꯎꯏ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯠꯅꯣ ꯄꯩꯁꯥꯅ ꯀꯌꯥ ꯂꯥꯛꯏꯕꯅꯣ ꯑꯗꯨꯒ ꯀꯔꯝ ꯇꯧꯔꯤꯃꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡꯁꯤꯕꯨ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯂꯔꯗꯨꯗ ꯄ꯭ꯔꯖꯥꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯄ꯭ꯔꯖꯥꯁꯤꯅ ꯍꯥꯏꯗꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯗ ꯍꯪꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯀꯥꯎꯟꯁꯤꯂꯔꯗꯨꯅꯁꯨ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯄꯨꯡꯇꯧ ꯇꯧꯕꯗꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯈꯛꯀꯤꯗ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯄꯨꯊꯣꯛꯆꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯇꯤꯚꯤꯒ ꯑꯗꯒꯤ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒꯅ ꯄꯨꯜꯂꯒ ꯃꯌꯥꯝꯗ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯔ ꯑꯗꯒꯤ ꯏꯂꯦꯛꯇꯦꯠ ꯑꯣꯏꯕ ꯄꯥꯔꯁꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯂꯥꯞꯊꯣꯛꯅꯕꯒꯨꯝ ꯇꯧꯔꯛꯏꯕꯁꯤ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯃꯈꯣꯏꯁꯨ ꯍꯤꯡꯉꯣꯏ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯒ ꯂꯣꯏꯅꯅ ꯆꯠꯂꯤꯉꯩ ꯂꯩꯕꯥꯛ ꯑꯃꯁꯤ ꯆꯥꯎꯈꯠꯀꯗꯣꯏꯅꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯕꯛ ꯇꯧꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯑꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯊꯥ ꯑꯃꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤꯗ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯔꯒ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯁꯤ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯍꯌꯦꯡꯁꯤ ꯀꯥꯔꯦꯅ ꯈꯜꯂꯁꯤ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅ ꯑꯗ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯄꯣꯖꯁꯤ ꯇꯧꯔꯛꯀꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯃꯁꯤꯗ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯌꯦꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯗ ꯏꯕꯦꯝꯃꯒꯤ ꯐꯤꯔꯦꯞ ꯀꯗꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤ ꯃꯇꯥꯡ ꯆꯪꯁꯜꯂꯛꯄꯁꯤꯗ ꯑꯁꯤ ꯑꯩꯁꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖꯅ ꯇꯧꯈꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯅ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯁꯤꯗ ꯁꯣꯏꯗꯅꯃꯛ ꯄ꯭ꯔꯖꯥꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯔꯒ ꯁꯣꯏꯗꯅꯃꯛꯁꯨ ꯑꯩꯅ ꯏꯃꯦꯖꯇ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯋꯥꯔꯗꯀꯤꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯁꯤ ꯍꯥꯏꯕꯤꯔꯦ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯤꯕꯝꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯃꯇꯦꯛ ꯑꯁꯤ ꯑꯩꯈꯣꯏ ꯗꯁꯕꯤꯟꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯃꯣꯠꯄ ꯃꯌꯥꯝ ꯊꯥꯖꯔꯦ ꯑꯗꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯎꯟꯁꯤꯜꯅꯁꯨ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯗꯕꯒꯨꯝꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯗꯕ ꯁꯨꯝ ꯐꯥꯎꯖꯩ ꯌꯥꯝꯅ ꯏꯁꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯗ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯕꯖꯥꯔꯒꯤ ꯑꯗꯒꯤ ꯂꯩꯕ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯇꯥꯡꯁꯤꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯆꯤꯜꯂꯤꯕ ꯃꯇꯥꯡꯁꯤꯗ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯕꯤ
asigi matangse tamana sa hambiri aisu asum uzarada adum hanadagi uzai adabo municipal parks council na hojek mase khoigi adi kai gi tan hamba hundokpa adagi tawida singda hoji kathengi adi phattaba mayamsi phanana ba haidana moina akhoi lam mama lairaga akhoi phata hoji silang thongna ba da hoji gari myam ama thadaraga su tabjari ba ko tam akhoi su uzari adu asigi tabakse arena kan khalagadi ekoina soidana mo akhoi municipality da hoji amara kai myam ama lairasi phagani haibasi asi aigi wakhalone aduga tabaksi karigumba ama torumdaisida expert khadi sang hajeriba bazar ma saba taragadi akhoi sahi kungi sahi nifu sahi yangai khara median ka sana thambam darkar ka sami aji Kakching bazar si yamna sille thambam da na leitana khatna bagi so babana khatna bagi traffic na tankhai bagi adu hoji phawa masigi problem si solve tawri ngamri haina kanji adu masi kuira ga sum singkhalakadawne haba sida akhoi be magi mieng dai be magi wakhanda masi kari tawri phagani haibagi wakhalon lai kari kai sima tamsi tamo aisu khande adu hausi akhoi local MLA na so ma meeting ga yang toina so panbani ado municipality ga local MLA plus akhoi municipality council marudi akhoi UMBC de akhoi municipality council sina oigadabani MLA gi de help laigadabani bako ado asida punna tanaminaraba adu akhoi bazade laiba akhoi market si hoi hausi masu asom kwamagi supermarket sida puthongna ba haida kaya mani municipality na adi indang yon ma ngayam mana tongan piyong mana tongan semaina sakolaba koi khara indang yon farming da so adi masli baza ngagi na tongan sabji baza tongan ba piron aruna ngi na tongan ba akoi asom hamagi market na soidana mak phadana sabi ba tar adi hauju lai ma tar figi adagi Kakching gi pambam litabagi adagi laiga da missing so yesin da bagi mayam si asin da si soidana mak ti phagani habi khalon sai thazana dulai yam nuwaijare adu jiki loisilakpasida akhoi miyamda imagi akhoi ward sigi miyamsida wahi amani kitang ningsingbi aina ai ngarang ma aigi flexes singkapan mini aina akhoi ward sida aina ward ki president na aina thamjari basi akhoi na vote ta paisa haibasi vote ta chaba paisa haisidi kaisu nate ba akhoi angana chappa chagra nga lega loiga khawga baba amuk leibiu haiba gumbane ba adu oitari akhoi Parliament hangi praja singina akhoi ahum ne candidate sida karamba miyoida aidi akhoi hakse sinaraga akhoi tungi ba development lakani aduwa karamba miyoida na amade akhoi praja si joina ba wakani habase praja sigi ngasigi akhoi vote pibi ga da voter singina munna wakan kan biraba adi for example aingonda pibi re na khalase ba ko adu oigade aina praja singa kwaidagi naknana adi praja singda hojimak aina laujari asingba asumba adu pambiragadi aihak vote kahanbiu ai soidana ma prajana pamba khudingmak to aina aigi tawai haksang sina leimi kai ngamna ba khona jage haiba wai sini dam yam nuwaijare ngasi Kakching Foundation of STB ani kusamraga hoi sathajariba Kakching campaign for good governance. Know your candidate, say no to favoritism, don't accept bribes, think before you vote, exercise your democratic rights with a sense of duty, elect a good leader for a good governance. See, Thoramsida, ward number 9, independent minute, Kumari Mangabum, Saguni Devi Langbirek, and Hatang Saruk Abriba, and the election to Wugi, election Tonabagi, Kulum Saban Pivigaba, MSTB, my Kate Gisu. Sarguni, my partner, I am Yang Silato, we send no high enough for you, so from the Tony again. Thank you. Thank you.